Chathagadaba 34th State Junior Thang Taa Championship 2025 ngasi THOUBAL District ki manung chana LEIBA HEIROK Part 2 da LEIBA IKOP NINGTHOU HARAOBUNGDA Pangthokhre Maitai Nong Sa Thang Taa Academy na Huyel Lalong Thang Taa Association Manipur gi makhada Pangthokpa Championship aduga mari leinana Manipuri State Thang Taa Association ki President Huidrom Prem Kumar na phongtokibada matam amada Thang Taa asi laibung kaya da sanarami adubu haujikti masana asi martial art ka loinana electronic kaya sijanaduna saunga ahongba kaya ama lakli haiki haujikti certificate kaya piduna sanaroi singi lambi kaya sembiraba matamni asiguma matam asida ngasi maitai nongsa Thang Taa na siliba games asida tongan tongan ba district kaya dagi team kunmato gi sanaroi chamaga kuntrani thoina saruk yari haiki championship asidagi khangat laba sanaroi sing chatliba chahi asigi December gi kunmathoida Pangthokhre 31st National Level Thang Taa Championship da Thagadabani hairi makhatana amuk Khelo India da sanaba yaugani haiba wafam thamki Masidagi haireng fauba Huyel Thang Taa Association Manipur ki lamjing makhada Pangthokhre kontraga mari suba Junior State Thang Taa Championship si koki yamna nuai na imsina ayul loigedabani masdida kogi Manipur ki tongan ba district sindagi unit kunga mathoi participate tawi kogi wenana kogi sanaroi sing lupa macha amni lupi macha pullaganda chama ga kuthra ni thoi participate tawi duga kogi official trama pallama apamang de udiba ango set sing tiwo sing asiga wenana kogi ni hairiba championship asida mahusagi leramba Thang Taa gi